Social media amadi newspaper singdagi marobi pausing miyamda thamjare ahanbada arambai tengolgi lusingpur korongan bakumana Oja Bimol kuijambu thagat phongdoragle kanagumana fanga nganglasu aigi thamoida Oja Bimol na parliament da utkhiba thawna adudi history da mayek lana lehogani ikai khumna jare November da ining thawna parliament house da puthokiba NRC FMR border fencing and abnormal population growth ST gisu ining thawna puthokiba leire handaksu puthona bhonabada chammanaba issue hanjen puthokpa yadaba parliament ke rule 180B clause 3 and 4 gi matungina DSLO hanjen tawroi adugi che sangsu leire haijiningbade swaida political gi hunaba launabada MP sing yaubigano ada laibak ki tawhom thokpa tawbiyu takhaibiyu handak July 22 dasu parliament session lay haina tai aduda Oja Bimol amade outer gi MP anina NRC ST border fencing gi matangda house puthokpiyu ining thawsu NRC puthokrabnina atopa core issue puthoknaba khoisu taksinjage imalebak se ani shuba nate amakhaktane si khangna ai khoipuna honamina se aishu ainingamba imalebak ki ifuruk ki damak honajagane asumna korongan bukhumanna thamlagle mathangda matam ki maruiba i pau base tagi lokhosaraga lan manungda kuki ITLF ki ginjalal boljong allies athangphamna tharamagi mapu oikre duga nakal amaromdana volunteers singnade makhoibu Chara Hele leibada leaders singna yingchinbidre haina warona kre mathangda hu thakpada nupa sikraba matung nupi aduna thakkiba hu adu mayag yaudaba asemba hura haibagi jingnaba leire haidi mathangda economic blockade tawgane haina viral oikiba message video adu yumpham yaudabani haina Senapati district student association na hongdorakle makha satharakpada Assamda hojik thoglaba ising ichauna maram oiraga sikhiba mioi masing yankhaiga nithoi sure Assamda hojik thoglaba ising ichau sina maram oiraga ngasi fawda sikhiba migi masing yankhai nithoi sukre aduga mioi kunga mathoi lising taragom doina hojik ichau gi awaba nangduna leire Assam State Disaster Management Authority matungina haukiba pung kunmari sida mioi manga amas laikidre masi tharaga hojik fawda sikhiba migi masing yankhai nithoi sukibani haidi district administration ki maikaidagi punna district kunga marida relief camp songaga taramanga hangdokhibaga loinana mioi lak ahum lising marfuga tarukna changjafam lauduna leiri hojik phawbugi oina khungang lising ahum chani ga subna nifan ising chao sina sokhale masigi mathakta Kaziranga National Park and Tiger Reserve ta yopasa kunthraga mathoi ichauna maram oiduna sikre Kaziranga National Park Authority ki maikaidagi hojik phawbada lamok kulumdoi irangna duna sikre loinana taret amana laikana bangamdana leikidre hairi kuki sing sana thanu polam sing phangdabagi awaba mayongnaba haure tongan ba separate administration pigadabani haiduna akan makhongjang sansingduna hojik phawba demand tawba leptriba Manipur gi kuki sing na taba maphamda sana thanu polam sing phangdabagi yamna sauna awaba mayongna de hairi pawsina hai hojik kangpopi district ki manungchana leiriba cycle da mioibana hingbada nomada tangai fadana sangdaba yadaba polam sing phangdabagi awaba yamna sauna mayokna re mafhamadu da leiriba sana thanu polam sing yonba dukan sing thonglonare masigi mathakta passenger puba gari singsu petrol amadi diesel phangdabagi awaba mayongna duna service tawba leptuna leire haidi